ꯖꯥꯏꯍꯦꯟꯕ ꯄ꯭ꯔꯗꯛꯁꯟꯅ ꯁꯌꯣꯜꯒꯤ ꯑꯣꯏꯅ ꯊꯝꯖꯕ ꯋꯥꯍꯪ ꯄꯥꯎꯈꯨꯝꯒꯤ ꯊꯧꯔꯝꯗ ꯉꯁꯤ ꯊꯥꯋꯥꯟꯒꯤ 28ꯅꯤ ꯄꯥꯟꯕ ꯁꯀꯥꯞꯗ 1993 ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 1 ꯏꯪ 2013 ꯅꯣꯡꯃꯥꯏꯖꯤꯡꯅ ꯂꯥꯛꯄꯗ ꯈ꯭ꯋꯥꯏꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯑꯍꯥꯟꯕꯗ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯗꯤ ꯋꯥꯍꯪ ꯄꯥꯊꯣꯛꯄꯒꯤ ꯊꯧꯗꯥꯡꯁꯤ ꯀꯣꯟꯊꯧꯖꯝ ꯁꯟꯖꯤꯠꯇ ꯁꯤꯟꯅꯖꯔꯤ꯫ ꯍꯧꯁꯤ ꯁꯟꯖꯤꯠ꯫ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯍꯥꯟꯕ ꯋꯥꯍꯪ ꯋꯥꯡꯖꯤꯡ ꯆꯦꯔꯥꯄꯨꯔꯗꯒꯤ ꯖꯤꯇꯦꯟ ꯁꯂꯥꯝꯅ ꯍꯪꯕꯤꯔꯛꯄꯅꯤ꯫ ꯑꯣꯖꯥ, ꯋꯥꯔꯤꯁꯤ ꯇꯥꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ꯫ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯊꯧꯔꯝꯁꯨ ꯇꯥꯕꯗ ꯑꯄꯦꯟꯕ ꯑꯣꯏꯖꯩ꯫ ꯑꯩꯒꯤꯁꯨ ꯋꯥꯍꯪ ꯑꯃꯇꯪ ꯄꯨꯈꯠꯆꯒꯦ꯫ ꯑꯣꯖꯥ, ꯙꯔꯃ ꯄꯨꯝꯅꯃꯛꯇꯒꯤ ꯅꯨꯡꯁꯤꯕ ꯍꯥꯏꯔꯤꯕ ꯙꯔꯃ ꯑꯁꯤꯅ ꯑꯊꯣꯏꯕ ꯙꯔꯃꯅꯤ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯑꯗꯨꯒ ꯏꯁꯣꯔ ꯄꯨꯖꯥꯒꯤ ꯃꯔꯝꯗ ꯈꯔꯗꯪꯒ ꯍꯥꯏꯕꯤꯔꯛꯎ ꯍꯥꯏꯗꯅ ꯑꯍꯥꯟꯕ ꯋꯥꯍꯪ ꯑꯣꯏꯅ ꯖꯤꯇꯦꯟ ꯁꯂꯥꯝꯅ ꯍꯪꯕꯤꯔꯛꯄꯅꯤ꯫ ꯑꯣꯖꯥ, ꯄꯥꯎꯈꯨꯝ ꯄꯤꯕꯤꯁꯤ꯫ ꯖꯤꯇꯦꯟ ꯁꯂꯥꯝ, ꯑꯩꯈꯣꯏꯒꯤ ꯇꯧꯖꯔꯤꯕ ꯊꯧꯔꯝ ꯑꯁꯤꯕꯨ ꯇꯥꯕꯤꯔꯒ ꯅꯨꯡꯉꯥꯏꯕꯤ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯄꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯍꯥꯟꯕꯃꯛꯇꯗ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯑꯗꯨꯒ ꯍꯪꯕꯤꯔꯛꯏꯕ ꯋꯥꯍꯪ ꯍꯥꯏꯕ ꯇꯥꯔꯦ, ꯙꯔꯃ ꯄꯨꯝꯅꯃꯛꯇꯒꯤ ꯅꯨꯡꯁꯤꯕ ꯙꯔꯃꯅ ꯑꯊꯣꯏꯕ ꯙꯔꯃꯅꯤ ꯍꯥꯏꯅ ꯇꯥꯛꯄꯤꯔꯤꯕꯁꯤ ꯆꯨꯝꯃꯤ꯫ ꯖꯒꯠꯁꯤ ꯅꯨꯡꯕꯨ ꯅꯨꯡꯁꯤꯅꯔꯒꯗꯤ ꯄꯨꯝꯅꯃꯛꯀꯤ ꯑꯐꯕꯅꯤ꯫ ꯍꯥꯏꯕꯗꯤ ꯉꯁꯤꯒꯤ ꯑꯣꯏꯔꯤꯕ ꯇꯪꯗꯨ ꯂꯩꯇꯥꯗ꯭ꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕ ꯁꯃꯥꯖ ꯃꯔꯛꯇ ꯑꯃꯒ ꯑꯃꯒꯒꯤ ꯃꯔꯛꯇ ꯌꯦꯛꯅꯕꯗꯒꯤ, ꯁꯥꯎꯅꯕꯗꯒꯤ, ꯄꯦꯟꯗꯕꯗꯒꯤ ꯋꯥꯊꯣꯛ ꯑꯣꯏꯔꯤꯕ ꯄꯨꯝꯅꯃꯛꯁꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯂꯤꯄꯨꯟꯗꯨꯅ ꯄꯨꯟꯈ꯭ꯔꯒꯗꯤ ꯄꯨꯝꯅꯃꯛꯁꯤ ꯑꯃꯠꯇ ꯑꯣꯏꯔꯣꯏꯗꯣꯏꯅꯤ꯫ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯤꯅ ꯙꯔꯃ ꯄꯨꯝꯅꯃꯛꯀꯤ ꯑꯊꯣꯏꯕ ꯙꯔꯃꯅꯤ ꯍꯥꯏꯗꯅ ꯃꯁꯤ ꯁꯥꯗꯥꯔꯣꯜ ꯑꯣꯏꯅ ꯌꯥꯅ ꯆꯠꯅꯩ꯫ ꯑꯗꯨꯃꯛꯄꯨ ꯋꯥꯐꯝꯁꯤꯗ ꯖꯤꯇꯦꯟ ꯁꯂꯥꯝ, ꯅꯨꯡꯒꯤ ꯑꯣꯏꯕ ꯑꯥꯔꯊ ꯑꯃꯁꯨ ꯂꯩ꯫ ꯅꯨꯡꯒꯤ ꯑꯣꯏꯕ ꯑꯥꯔꯊ ꯍꯥꯏꯕꯗꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯀꯃꯥꯏꯅ ꯑꯣꯏꯔꯛꯀꯗꯧꯔꯤꯅꯣ ꯁꯤꯅꯤ꯫ ꯑꯗꯨꯅ ꯁꯇ꯭ꯌꯝ ꯁꯤꯕꯝ ꯁꯨꯟꯗꯔꯝ ꯍꯥꯏꯗꯅ, ꯁꯇ꯭ꯌꯝ ꯑꯆꯨꯝꯕ, ꯁꯤꯕꯝ ꯑꯐꯕ, ꯁꯨꯟꯗꯔꯝ ꯐꯖꯕ, ꯑꯩꯈꯣꯏꯅ ꯁꯪꯁꯥꯔꯁꯤꯗ ꯂꯩꯔꯤꯕ ꯃꯤꯗ ꯅꯠꯇꯦ, ꯖꯤꯕ ꯄꯥꯟꯕ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯔꯤꯕ ꯁꯃꯥꯖꯁꯤꯗ, ꯖꯒꯠꯁꯤꯗ ꯑꯐꯕ, ꯑꯆꯨꯝꯕ, ꯐꯖꯕ ꯍꯥꯏꯔꯤꯕ ꯒꯨꯟ ꯑꯍꯨꯝꯁꯤ ꯃꯁꯤꯒꯤ ꯃꯔꯛꯇꯒꯤ ꯑꯃꯇꯪ ꯍꯦꯛ ꯌꯥꯎꯔꯛꯇ꯭ꯔꯕ, ꯍꯥꯏꯗꯤ ꯑꯍꯨꯝꯁꯤ ꯑꯃꯐꯥꯎ ꯃꯉꯣꯟꯗ ꯂꯩꯇ꯭ꯔꯕ, ꯑꯗꯨꯒꯤ ꯃꯐꯝꯗꯨꯗ ꯅꯨꯡꯁꯤꯕꯁꯤ ꯂꯩꯕ ꯉꯝꯃꯛꯇꯕ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯅꯤ꯫ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯃꯤꯗ ꯑꯣꯏꯔꯣ, ꯁꯥꯗ ꯑꯣꯏꯔꯣ, ꯄꯣꯠ ꯑꯃꯗ ꯍꯦꯛꯇ ꯄꯣꯠꯇꯨꯒꯤ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯉꯣꯟꯗ ꯑꯆꯨꯝꯕ ꯍꯥꯏꯕ ꯄꯣꯠꯇꯣ ꯃꯗꯨꯅ ꯂꯦꯡꯗꯅ ꯂꯩꯔꯕ, ꯃꯉꯣꯟꯗ ꯁꯣꯏꯗꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯄꯣꯠꯁꯛꯇꯨ ꯃꯉꯣꯟꯗ ꯄꯤꯕ ꯉꯝꯒꯅꯦꯕ꯫ ꯀꯔꯤꯅ? ꯃꯥꯒꯤ ꯑꯆꯨꯝꯕꯗꯨꯗ꯫ ꯅꯠꯇ꯭ꯔꯒꯅ ꯃꯉꯣꯟꯗ ꯐꯖꯕ ꯍꯥꯏꯕ ꯄꯣꯠꯇꯣ ꯂꯩꯔꯕ, ꯃꯥꯒꯤ ꯐꯖꯕꯗꯨ ꯎꯔꯒ ꯑꯩꯉꯣꯟꯗ ꯃꯥꯕꯨ ꯅꯨꯡꯁꯤꯕꯗꯣ ꯑꯩꯒꯤ ꯊꯃꯣꯏꯗꯒꯤ ꯃꯉꯣꯟꯗ ꯄꯤꯕ ꯉꯝꯒꯅꯦꯕ꯫ ꯑꯗꯨꯒ ꯑꯃꯨꯛ ꯑꯐꯕ ꯍꯥꯏꯕ ꯒꯨꯟꯗꯣ ꯃꯉꯣꯟꯗ, ꯍꯥꯏꯕꯗꯤ ꯑꯆꯨꯝꯕꯁꯨ ꯂꯩꯇ꯭ꯔꯁꯅꯨ, ꯐꯖꯕꯁꯨ ꯌꯥꯎꯗ꯭ꯔꯁꯅꯨ, ꯑꯐꯕꯗꯨꯃꯗꯤ ꯃꯉꯣꯟꯗ ꯐꯖꯅ ꯂꯩꯔꯕ, ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤ ꯃꯉꯣꯟꯗ ꯄꯤꯕ ꯉꯝꯒꯅꯦꯕ꯫ ꯑꯗꯨꯅ ꯃꯥꯒꯤ ꯃꯐꯝꯗꯨꯗ ꯐꯖꯕ ꯌꯦꯡꯉꯤ ꯌꯥꯎꯗ꯭ꯔꯕ, ꯑꯐꯕ ꯌꯦꯡꯉꯤ ꯌꯥꯎꯗ꯭ꯔꯕ, ꯑꯆꯨꯝꯕ ꯐꯪꯉꯤ ꯃꯉꯣꯟꯗ ꯎꯗ꯭ꯔꯕ, ꯑꯍꯨꯝꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯇꯪ ꯐꯥꯎꯕ ꯃꯉꯣꯟꯗ ꯁꯨꯛꯂꯩ ꯂꯩꯇ꯭ꯔꯕ ꯃꯐꯝꯗꯨꯗ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤ ꯃꯉꯣꯟꯗ ꯄꯤꯕ ꯁꯨꯡꯉꯝ ꯉꯝꯃꯛꯇꯦꯕ꯫ ꯑꯗꯨꯅ ꯅꯨꯡꯁꯤꯕꯅ ꯑꯊꯣꯏꯕ ꯙꯔꯃꯅꯤ ꯍꯥꯏꯔꯤꯕꯁꯤ ꯁꯗꯥꯔꯣꯜ ꯑꯣꯏꯕ ꯃꯤꯠꯌꯦꯡꯗ ꯍꯥꯏꯕꯅꯤ꯫ ꯅꯨꯡꯒꯤ ꯋꯥꯐꯝꯗꯗꯤ ꯑꯐꯕ, ꯐꯖꯕ, ꯑꯆꯨꯝꯕ ꯍꯥꯏꯕ ꯑꯍꯨꯝꯁꯦ ꯃꯁꯤꯅ ꯃꯄꯨꯡ ꯐꯥꯅ ꯂꯩꯔꯕ ꯁꯃꯥꯖꯁꯤꯗ, ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯨꯡꯁꯤꯕꯁꯤ ꯑꯃꯒ ꯑꯃꯒꯒꯤ ꯃꯔꯛꯇ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯀꯅꯦꯕ꯫ ꯑꯍꯨꯝꯁꯤꯒꯤ ꯃꯔꯛꯇ ꯑꯃꯇꯪ ꯐꯥꯎꯕ ꯂꯩꯔꯛꯇ꯭ꯔꯕ ꯃꯇꯝꯗꯨꯗꯅꯦꯕ ꯁꯃꯥꯖꯁꯤꯗ ꯅꯨꯡꯁꯤꯅꯗꯕ ꯃꯈꯟ ꯃꯈꯟ ꯀꯌꯥꯒꯤ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛ
ꯑꯣꯏꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡꯁꯦ ꯑꯍꯨꯝꯁꯤꯒꯤ ꯃꯔꯛꯇ ꯑꯃꯇꯪ ꯐꯥꯎꯕ ꯂꯩꯇꯕꯒꯤ ꯃꯁꯤꯡꯁꯤ ꯌꯥꯝꯈꯠꯂꯛꯄ ꯑꯗꯨꯗꯒꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯙꯔꯃꯅꯤ ꯍꯥꯏꯔꯝꯃꯤꯕ ꯅꯨꯡꯁꯤꯕꯁꯦ ꯃꯇꯣꯝꯗ ꯃꯥꯡꯈꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯔꯝ ꯑꯗꯨꯅ ꯅꯨꯡꯁꯤꯕꯒꯤ ꯍꯧꯔꯛꯐꯝꯗꯤ ꯑꯐꯕ ꯐꯖꯕ ꯑꯆꯨꯝꯕ ꯍꯥꯏꯔꯤꯕ ꯑꯍꯨꯝꯁꯦ ꯃꯁꯤ ꯇꯅ ꯅꯨꯡꯁꯤꯕꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏ ꯍꯥꯏꯕꯁꯤꯃꯁꯨ ꯊꯝꯖꯔꯤ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯄꯨꯖꯥꯒꯤ ꯃꯔꯝꯗ ꯈꯔꯗꯪ ꯇꯥꯛꯄꯤꯔꯛꯎ ꯍꯥꯏꯗꯅ ꯇꯥꯛꯄꯤꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯏꯁꯣꯔꯒꯤ ꯄꯨꯖꯥ ꯍꯥꯏꯕꯁꯤꯗꯗꯤ ꯏꯁꯣꯔ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯄꯨꯖꯥꯒꯤ ꯅꯤꯌꯣꯝ ꯃꯈꯜ ꯀꯌꯥ ꯂꯩꯈ꯭ꯔꯦ ꯑꯗꯨꯃꯛꯄꯨ ꯏꯁꯝ ꯁꯝꯅ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯕꯁꯤ ꯏꯁꯣꯔ ꯑꯃꯒꯤ ꯑꯩꯈꯣꯏꯅ ꯄꯨꯖꯥ ꯀꯠꯄ ꯃꯇꯝꯗ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯒꯤ ꯍꯛꯆꯥꯡ ꯁꯦꯡꯗꯣꯛꯄ ꯑꯩꯒꯤ ꯍꯛꯆꯥꯡꯁꯤ ꯁꯦꯡꯗꯣꯛꯑꯕ ꯃꯇꯨꯡꯗꯨꯗ ꯑꯩꯅ ꯄꯨꯖꯥ ꯀꯠꯀꯗꯣꯔꯤꯕ ꯃꯐꯝꯗꯣ ꯁꯦꯡꯗꯣꯛꯄ ꯇꯔꯨ ꯇꯅꯥꯟ ꯇꯥꯏꯅꯔꯛꯄꯗꯨꯗ ꯑꯩꯅ ꯀꯠꯆꯒꯗꯧꯔꯤꯕ ꯏꯁꯣꯔ ꯑꯗꯨ ꯀꯧꯒꯅꯦꯕ ꯃꯟꯗꯤꯔ ꯑꯣꯏꯒꯦ ꯑꯣꯏꯌꯨ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯅ ꯃꯟꯗꯤꯔ ꯅꯠꯇꯕ ꯃꯐꯝ ꯑꯃꯗ ꯑꯣꯏꯒꯦ ꯑꯣꯏꯌꯨ ꯍꯦꯛ ꯄꯨꯖꯥ ꯑꯃꯕꯨ ꯏꯁꯣꯔ ꯍꯥꯏꯕꯁꯤ ꯃꯐꯝ ꯑꯃꯠꯇꯗ ꯂꯦꯡꯗꯅ ꯂꯩꯇꯦ ꯃꯥꯗꯤ ꯖꯒꯠ ꯄꯨꯝꯅꯃꯛꯁꯤ ꯁꯤꯟꯕ ꯊꯨꯡꯅ ꯂꯩꯔꯤꯅꯦ ꯑꯩꯅ ꯀꯧꯕ ꯍꯥꯏꯕꯗꯨꯃ ꯌꯥꯎꯔꯀꯥꯟꯗ ꯏꯁꯣꯔꯁꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯂꯥꯛꯏ ꯍꯥꯏꯅ ꯄꯨꯛꯅꯤꯡꯗ ꯊꯥꯖꯕꯗꯨꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯨꯖꯥ ꯑꯃꯕꯨ ꯍꯦꯛ ꯀꯠꯄ ꯇꯥꯔꯕꯗ ꯑꯍꯥꯟꯕꯗ ꯏꯁꯥ ꯁꯦꯡꯗꯣꯛꯄ ꯇꯥꯏꯅꯔꯛꯄꯗ ꯃꯐꯝꯗꯨ ꯁꯦꯡꯗꯣꯛꯄ ꯇꯥꯏꯅꯔꯛꯄꯗ ꯏꯁꯣꯔꯗꯨ ꯀꯧꯕ ꯏꯁꯣꯔꯗꯨ ꯀꯧꯔꯦ ꯃꯥꯡ ꯑꯁꯤꯗ ꯂꯩꯔꯦ ꯍꯥꯏꯅ ꯈꯜꯂꯕ ꯃꯇꯨꯡꯗꯨꯗ ꯏꯁꯣꯔꯗꯨꯃ ꯂꯦꯡꯕꯤꯔꯛꯄꯒꯤ ꯑꯩꯅ ꯑꯍꯥꯟꯕꯗ ꯏꯁꯤꯡ ꯀꯠꯆꯒꯅꯤ ꯍꯥꯏꯗꯤ ꯂꯩꯅꯤꯡꯕ ꯃꯐꯝꯗ ꯂꯩꯔꯨꯔꯒ ꯃꯥꯅ ꯂꯥꯛꯄꯤꯔꯤꯕ ꯑꯩꯒꯤ ꯖꯒꯥꯗꯨꯗ ꯏꯁꯣꯔꯗꯣ ꯃꯥꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯁꯦꯡꯗꯣꯛꯅꯅꯕ ꯑꯗꯨꯗꯒꯤ ꯊꯛꯅꯅꯕ ꯑꯍꯥꯟꯕꯗ ꯏꯁꯤꯡ ꯍꯥꯏꯕꯁꯤ ꯀꯠꯀꯅꯤ ꯑꯗꯨꯒꯤ ꯀꯠꯂꯕ ꯃꯇꯨꯡꯁꯤꯗ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯃꯐꯝꯗꯨꯗ ꯙꯨꯞ ꯗꯤꯞ ꯙꯨꯞ ꯊꯥꯎꯃꯩ ꯀꯠꯂꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯙꯨꯞ ꯀꯠꯂꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯙꯨꯞꯀꯤ ꯑꯥꯔꯊ ꯃꯃꯥꯡꯗꯁꯨ ꯊꯝꯖꯈ꯭ꯔꯦ ꯙꯨꯞ ꯍꯥꯏꯕꯗꯤ ꯀꯅꯥꯒꯨꯝꯕꯅ ꯃꯅꯝ ꯅꯨꯡꯁꯤꯕ ꯃꯩꯈꯨꯅꯤ ꯍꯥꯏꯅ ꯑꯥꯔꯊ ꯂꯧꯏ ꯃꯗꯨꯃꯛꯇꯤ ꯅꯠꯇꯦ ꯙꯨꯞ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯝ ꯅꯨꯡꯁꯤꯕ ꯎꯄꯥꯟꯕꯤꯗꯨꯗ ꯅꯨꯡꯁꯥꯒꯤ ꯃꯉꯥꯜꯁꯤꯅ ꯐꯨꯔꯕ ꯃꯇꯝꯗ ꯎꯄꯥꯝꯕꯤꯁꯤꯗꯒꯤ ꯅꯨꯡꯁꯤꯕ ꯃꯅꯝ ꯊꯣꯛꯂꯛꯄꯗꯨ ꯃꯗꯨꯕꯨ ꯙꯨꯞ ꯀꯧꯏ ꯃꯥꯒꯤ ꯑꯥꯔꯊꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯙꯨꯞꯁꯤ ꯀꯠꯄ ꯃꯇꯝꯗ ꯎꯄꯥꯟꯕꯤꯗꯨꯗ ꯅꯨꯡꯁꯥꯅ ꯐꯨꯕꯒꯤ ꯃꯇꯧꯗꯣ ꯃꯗꯨ ꯑꯩꯅ ꯃꯩꯅ ꯅꯨꯡꯁꯥꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯃꯅꯝ ꯅꯨꯡꯁꯤꯕꯗꯨꯅ ꯑꯩꯅ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯁꯣꯛꯑꯣꯏꯗꯕ ꯃꯅꯝ ꯅꯨꯡꯁꯤꯕꯅꯦ ꯍꯥꯏꯅ ꯍꯛꯆꯥꯡꯗ ꯀꯨꯏꯅ ꯅꯝꯃꯒꯗꯤ ꯍꯛꯆꯥꯡ ꯁꯣꯛꯀꯗꯕ ꯃꯅꯝ ꯅꯨꯡꯁꯤꯕꯗꯨꯗꯤ ꯌꯥꯗꯦ ꯅꯨꯡꯁꯤꯕꯗꯨꯅ ꯍꯛꯆꯥꯡꯗ ꯁꯣꯛꯍꯜꯂꯣꯏꯗꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯅꯨꯡꯁꯤꯕꯗꯣ ꯃꯗꯨ ꯙꯨꯞꯀꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯃꯁꯤꯃꯛ ꯙꯨꯞ ꯑꯣꯏꯅ ꯀꯠꯆꯔꯤ ꯙꯨꯞꯁꯤ ꯀꯠꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯤꯗ ꯂꯩꯔꯝꯕ ꯐꯠꯇꯕ ꯄꯨꯝꯅꯃꯛꯁꯤ ꯂꯩꯕ ꯉꯝꯗꯦ ꯀꯔꯤꯒꯤꯅꯣ ꯂꯩ ꯉꯝꯗ꯭ꯔꯤꯗꯤ ꯅꯨꯡꯁꯤꯕ ꯃꯐꯝꯁꯤꯗ ꯏꯁꯣꯔ ꯂꯩ ꯏꯁꯣꯔꯗꯣ ꯄꯦꯟꯕꯤꯌꯦꯕ ꯏꯁꯣꯔ ꯑꯐꯕꯗꯨꯅ ꯃꯥꯡꯁꯤꯗ ꯄꯦꯟꯕꯤꯔꯒ ꯂꯩꯕꯤꯗꯅꯕꯒꯤꯗꯃꯛꯅꯤ ꯑꯩꯅ ꯙꯨꯞ ꯀꯠꯂꯛꯏꯁꯦ ꯑꯗꯨꯅ ꯏꯁꯣꯔ ꯑꯐꯕꯗꯨꯅ ꯃꯥꯡꯁꯦ ꯂꯩꯔꯀꯥꯟꯗ ꯐꯠꯇꯕ ꯏꯁꯣꯔꯁꯦ ꯂꯩꯕ ꯉꯝꯗ꯭ꯔ ꯆꯦꯟꯈ꯭ꯔꯅꯤ ꯀꯅꯥꯅ ꯏꯁꯣꯔ ꯃꯥꯏ ꯁꯛꯇꯤꯗꯨꯅ ꯇꯥꯟꯈꯤꯗꯣꯏꯅꯤ ꯇꯥꯏꯅꯔꯛꯄꯗ ꯃꯩ ꯀꯠꯂꯤꯕꯁꯤꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔꯗꯨꯒꯤ ꯃꯐꯝꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯑꯗꯣ ꯐꯨꯗꯣꯛꯄꯤꯔꯛꯑꯣ ꯃꯗꯨꯒꯤ ꯃꯇꯦꯡ ꯑꯣꯏꯅꯅꯕ ꯑꯩꯅ ꯃꯩꯁꯤ ꯀꯠꯆꯔꯤ ꯍꯥꯏꯗꯅ ꯏꯁꯣꯔꯗꯨꯒꯤ ꯃꯐꯝꯗ ꯃꯩꯁꯤ ꯀꯠꯆꯕꯅꯤ ꯑꯗꯨꯗꯒꯤ ꯇꯥꯏꯅꯔꯛꯄꯗ ꯃꯐꯝꯗ ꯑꯩꯈꯣꯏꯅ ꯍꯩꯔꯨꯛ ꯍꯩꯔꯥ ꯆꯥꯅ ꯊꯛꯅꯅꯕ ꯑꯗꯒꯤ ꯂꯩ ꯃꯈꯜ ꯃꯈꯜ ꯃꯐꯝꯗ ꯂꯩꯁꯤ ꯂꯩꯊꯣꯟꯕ ꯋꯥꯍꯩꯒ ꯂꯣꯏꯅꯅ ꯍꯥꯏꯖꯔꯒ ꯈꯨꯔꯨꯝꯖꯕ ꯑꯗꯨꯒꯤ ꯈꯨꯔꯨꯝꯖꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗꯨꯗ ꯏꯁꯣꯔꯗꯣ ꯑꯩꯒꯤ ꯅꯥꯛꯇ ꯁꯨꯝ ꯂꯦꯡꯗꯅ ꯂꯩꯕ ꯌꯥꯔꯣꯏ ꯄꯨꯝꯅꯃꯛꯀꯤꯅꯤꯅ ꯑꯩꯅ ꯈꯨꯔꯨꯝꯖꯕ ꯍꯥꯏꯖꯕꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗꯨꯗ ꯍꯦ ꯏꯁꯣꯔ ꯏꯕꯨꯡꯉꯣꯒꯤ ꯁꯣꯙꯥꯝ ꯏꯕꯨꯡꯉꯣꯒꯤ ꯂꯩꯐꯝ ꯃꯐꯝ ꯑꯗꯨꯗ ꯂꯦꯡꯕꯤꯔꯣ ꯅꯅꯥꯏꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯏꯕꯨꯡꯉꯣꯒꯤ ꯆꯣꯔꯣꯟ ꯁꯦꯕꯥ ꯂꯣꯏꯖꯔꯦ ꯍꯥꯏꯗꯅ ꯏꯁꯣꯔꯗꯨ ꯕꯤꯗꯥꯏ ꯄꯤꯒꯅꯤ ꯑꯁꯤꯅꯤ ꯍꯥꯏꯗꯤ ꯄꯨꯖꯥ ꯑꯃꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯃꯥꯒꯤ ꯐꯥꯎꯟꯗꯦꯁꯟ ꯍꯥꯏꯕ ꯇꯥꯔꯦ ꯕꯦꯁꯤꯛ ꯐꯥꯎꯟꯗꯦꯁꯟ ꯃꯁꯤꯕꯨꯅꯤ ꯏꯁꯣꯔꯒꯤ ꯄꯨꯖꯥ ꯀꯠꯄꯒꯤ ꯋꯥꯐꯝ ꯍꯥꯏꯗꯅ ꯊꯝꯕꯤꯔꯛꯏꯕꯁꯤꯒꯤ ꯄꯥꯎꯈꯨꯝ ꯁꯨꯝ ꯑꯣꯏꯅ ꯊꯝꯖꯒꯦ ꯁꯟꯖꯤꯠ ꯃꯊꯪꯒꯤ ꯋꯥꯍꯪ ꯑꯃꯨꯛ ꯂꯧꯈꯠꯁꯤ ꯑꯅꯤꯁꯨꯕ ꯋꯥꯍꯪꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯃꯩꯗꯒꯤ ꯑꯟꯖꯂꯤ ꯅꯥꯎꯔꯦꯝ ꯑꯁꯨꯝ ꯑꯣꯏꯅ ꯍꯥꯏꯕꯤꯔꯛꯏ ꯑꯣꯖꯥ ꯋꯥꯔꯤ ꯇꯥꯕꯗ
ꯅꯨꯡꯉꯥꯏꯖꯩ ꯃꯈꯥ ꯂꯦꯞꯇꯅ ꯊꯥꯒꯠꯄꯤꯔꯛꯎ ꯑꯩꯈꯣꯏ ꯁꯄꯣꯔꯠ ꯇꯧꯖꯔꯤ ꯅꯤꯡꯍꯟꯅꯕꯤꯒꯅꯨ ꯑꯣꯖꯥ ꯈꯪꯖꯅꯤꯡꯕ ꯑꯃꯅ ꯋꯥꯔꯤ ꯇꯥꯔꯒ ꯄꯥꯞ ꯀꯣꯛꯀꯅꯤ ꯍꯥꯏꯅ ꯇꯥꯛꯄꯤꯔꯤꯕꯁꯤ ꯀꯔꯝꯅ ꯀꯣꯛꯀꯗꯧꯔꯤꯕꯅꯣ खरा मयेक सेंगना हाइबिरमु ओजा अदुगा पाप हाइबसिना करिबुनो वाफम सिसु खंजनिंगे ओजा Angelina Nauremna pukhatpiriba wafam asi akhoi su yajai Angelina akhoi bu nungsibiba akhoi bu support tawbiba khwai punamaki mapandagi akhoi gi thormasi sandokpada mateng oijagadoribani akhoi bu pungning thaugat pirakpagidamak amukka suhana thagatsari aduga hangbirakliba wafam mamana Angelina wari targa papukani haibati wari si targa heta kokadabadi natte targa kokani hairiba sigin nungda artha yauna hairiba wafamni se aina tariba wari sina aingonda nungshina amadi thajana taba haibatu madarkar liba se akoina nungmada tariba si khonjen mayam matai तारीब खोंजेन हाइबदि ऐना नोंग हे ngambदगिना होरेन निमिदांगी तुमद्रि भावबगी मतमसिदा ऐगी नाकोंगसिना ताखिबा मयामसि ऐगी मिच्चिन उखिबा मयामसि ऐ ngasi करी करी उघी करी ताखिबगे न खलकप कांदा ऐ मसिंग हायोदे ऐ ngमोय अदना ऐना ताखिबसि उचेंगन खोंगबसु तागिनी युमलोन कैरोन नबदा हुईना खोंगबा अंगांगना कप्पा कनागुंबना अयाकपु खोलमा हाइगिबा कनागुंबना नुंगसिबा खोलमा हाइगिबा कनाना इसै अमा सलखिबा कनाना पुंग येरखिबा सोरोक्ता गाड़ी चटखिबा सुमैना खोंजेन मयाम हाइंगना कांगना खोंगबगी मखन खोंजेन मयाम ऐगिना कोंगसिन नोमगी मनुंगदैना तारिबसि ngasi langamdana takhib adubu aina tagi haina tarudabani na aina masing thiu hairuk matamde ai madu masing thiba ngamde ai ngasi da konjen kayamu yamna takhibage habdo ai masing haiba ngamde madoina tagi na tarudabanani aina tarage haina takhiba konjen sing adudi aina horen tumin lera bukanda ai masi takhi habdo niksing bangamne ana aina niksing bangammi bedo madu tagi na takhibado मदोई ज्ञान द इन खंग ngamibido adugumna akoina isorgi naam si tab matamda aigi thamoida mase taraga kanai yadana wari liramdai khudingi su hairi ato pa satra singnasu vedanta nasu adagi alaman gurujon singnasu isorgi naam taw isorgi naam solu phai haiba simadi hai aduna koina taningna pamna taraba kandu wari sinang asi akhoi da pigriba afabana kari piki phattabana kari piki haibase madu aina khandu khanjin tawraga madubu nainarakba aina loksinba yaba sing aduna loksinba yadaba sing adubuna lamthokhiba asumwedana bhap tana gyan tana tarab matamduda o mana sigumba tawrubadagi ma awafamda takhi mana sigumba se tawrubadagi afabu oighi अदुरगदि ऐसु अफबदु ओइननब ऐगी खोंथांग ऐगी लमचत ऐगी साजत सुमथोकबगी तंजादो लौरगा मदुगी खुदुंग मतुंगदु इल्लगा ऐगी पुंसिगी खोंसत ऐगी हाइनबिदो सेमदोकला अब मतमदुदा अफब मंगोल हैबदु फंगानी अफब मंगोल दु फंग अगदि आई फत्तब सिंग अदुदगी सुम खजी लापथोकलाबनिना अफबगी माइके खक्तदा सुम संगसिल अबनिना हायेंग ऐगी अरोइबगी मतम लाब कांद ऐगी हाइनबी स्वभावतुदा जीबदि सटली हैबसि बेदन अमुकसु हाइरि करी हाय जीबगी पुंसिगी अरोइब मिकुपसिदा मागी खंजि इरोइलोइब खनब वाखलदुगी मागी खोंफमदो मदुना मागी मथंगी अनुब मपोक हक्सांग अम फंगी हेदन से नमित खुदिंगी आइना ओइद पादा सुम ngang सुम हाइनगी लमचतुना हायेंग आइगी अरुइब सोर होलमदागी मिकुपतुदसु वाखलदुना सत्खिब तारगदई ओइद पादा दुगुम फत्तब मियोइ मपोक नत्रग अदुगुम जीबदुगी मपोक तुरई सत्खिब ताब
ꯑꯩꯅ ꯑꯐꯕ ꯑꯆꯨꯝꯕ ꯐꯖꯕ ꯏꯁꯣꯔꯒꯤ ꯃꯥꯏꯀꯩꯗ ꯈꯜꯂꯒ ꯆꯠꯈꯤꯕ ꯇꯥꯔꯒꯅ ꯑꯩꯒꯤ ꯅꯤꯡꯖꯔꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯑꯐꯕ ꯑꯊꯣꯏꯕ ꯃꯤꯑꯣꯏ ꯃꯄꯣꯛ ꯍꯥꯏꯕꯗꯨ ꯐꯪꯈꯤꯕ ꯇꯥꯕ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯅꯥꯝ ꯒꯨꯟꯁꯤ ꯇꯥꯔꯒ ꯄꯥꯛꯀꯣꯛꯀꯅꯤ ꯍꯥꯏꯕꯗꯤ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝꯗꯤ ꯏꯁꯥꯒꯤ ꯂꯝꯆꯠ ꯆꯨꯝꯊꯣꯛꯆꯅꯅꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯄꯨꯡ ꯐꯥꯕ ꯑꯗꯨ ꯂꯧꯕꯤꯔꯒ ꯃꯊꯪꯒꯤ ꯑꯐꯕ ꯃꯄꯣꯛ ꯐꯪꯈꯤꯕ ꯌꯥꯅꯅꯕꯅꯤ ꯅꯥꯝ ꯇꯥꯎ ꯍꯥꯏꯖꯔꯤꯕꯁꯦ ꯁꯦ ꯑꯩꯈꯣꯏꯅ ꯅꯥꯝꯁꯤ ꯂꯥꯏꯔꯤꯛꯅꯗꯤ ꯍꯥꯏꯌꯦ ꯁ꯭ꯔꯤꯃꯗ ꯚꯥꯒꯋꯇꯅꯒ ꯄꯤꯔꯤ ꯀꯔꯤ ꯍꯥꯏꯅ ꯄꯤꯌꯦꯗ ꯑꯩꯅ ꯍꯤꯡꯉꯤꯉꯩꯒꯤ ꯃꯇꯝꯁꯤꯗ ꯑꯩꯅ ꯑꯣꯛꯇꯕ ꯊꯕꯛ ꯇꯧꯕ ꯐꯠꯇꯕ ꯍꯩꯅꯕꯤ ꯇꯧꯕ ꯍꯦꯛ ꯃꯈꯟ ꯃꯈꯥ ꯀꯌꯥꯝ ꯇꯧꯔꯨꯔꯁꯨ ꯃꯥꯒꯤ ꯑꯔꯣꯏꯕꯒꯤ ꯁꯣꯔ ꯍꯣꯜꯂꯝꯗꯥꯏꯒꯤ ꯑꯔꯣꯏꯕꯒꯤ ꯁꯣꯔ ꯍꯦꯛ ꯍꯣꯟꯕꯒꯤ ꯃꯤꯀꯨꯞꯁꯤꯗ ꯃꯆꯤꯟꯗꯨꯗ ꯇꯨꯂꯁꯤ ꯃꯅꯥ ꯑꯃꯇꯪ ꯎꯝꯃꯒ ꯍꯦꯛ ꯁꯤꯖꯕ ꯃꯥ ꯖꯣꯝꯒꯤ ꯂꯩꯕꯥꯛ ꯆꯠꯂꯔꯣꯏ ꯁ꯭ꯔꯤ ꯕꯤꯁꯅꯨꯒꯤ ꯑꯪꯒꯃꯛꯇ ꯇꯤꯜꯂꯅꯤ ꯅꯠꯇ꯭ꯔꯒꯅ ꯒꯪꯒꯥꯒꯤ ꯖꯣꯜ ꯑꯗꯣ ꯏꯔꯤꯛ ꯑꯃꯇꯪ ꯃꯥꯒꯤ ꯃꯆꯤꯟꯗꯨꯅ ꯊꯛꯆꯔꯒ ꯎꯝꯖꯔꯒ ꯑꯔꯣꯏꯕ ꯍꯦꯛ ꯑꯣꯏꯔꯕ ꯃꯍꯥꯛ ꯑꯗꯣ ꯏꯕꯨꯡꯉꯣ ꯆꯣꯔꯣꯟ ꯊꯝꯕꯥꯜ ꯐꯪꯒꯅꯤ ꯅꯠꯇ꯭ꯔꯒꯅ ꯁꯤꯒꯨꯝꯕ ꯕꯦꯗ ꯁꯥꯁꯇ꯭ꯔ ꯄꯨꯔꯥꯟ ꯏꯁꯣꯔꯒꯤ ꯒꯨꯟ ꯑꯁꯤꯕꯨ ꯃꯥꯒꯤ ꯅꯥꯀꯣꯡꯗꯨꯅ ꯇꯥꯖꯔꯒ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯃꯆꯤꯟꯗꯨꯅ ꯃꯩ ꯑꯃꯗꯁꯨ ꯁꯣꯟꯖꯔꯒ ꯑꯔꯣꯏꯕ ꯁꯣꯔ ꯍꯦꯛ ꯍꯣꯜꯂꯕ ꯃꯍꯥꯛ ꯑꯗꯣ ꯏꯁꯣꯔꯒꯤ ꯆꯣꯔꯣꯟꯗ ꯇꯤꯜꯂꯅꯤ ꯍꯥꯏꯕꯁꯤ ꯄꯤꯔꯤꯌꯦꯕ ꯃꯗꯨ ꯂꯨꯔꯤꯕꯗꯤ ꯑꯩ ꯀꯩꯗꯧꯉꯩ ꯀꯔꯝꯕ ꯃꯐꯝꯗ ꯀꯔꯝꯅ ꯁꯤꯒꯗꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯗꯦ ꯍꯧꯖꯤꯛ ꯑꯩꯅ ꯍꯩꯅꯕꯤ ꯃꯌꯥꯝ ꯇꯧ ꯁꯨꯝ ꯂꯩꯔ ꯂꯣꯏꯔꯦ ꯍꯌꯦꯡ ꯁꯤꯔꯝꯗꯥꯏꯗ ꯇꯨꯂꯁꯤ ꯃꯅꯥ ꯑꯃ ꯊꯛꯑ ꯎꯝꯃꯒ ꯁꯤꯔ ꯂꯣꯏꯔꯦ ꯅꯠꯇ꯭ꯔꯒ ꯒꯪꯒꯥ ꯖꯣꯟꯗꯨ ꯈꯔ ꯊꯛꯑ ꯁꯤꯔ ꯂꯣꯏꯔꯦ ꯅꯠꯇ꯭ꯔꯒꯅ ꯑꯩ ꯏꯁꯣꯔꯒꯤ ꯅꯥꯝꯗꯨ ꯁꯣꯜꯂ ꯁꯤꯔ ꯂꯣꯏꯔꯦ ꯑꯗꯨꯗ ꯑꯩ ꯄꯥꯛ ꯀꯣꯛꯑꯦ ꯈꯜꯂꯤ ꯍꯣꯔꯦꯟ ꯑꯍꯤꯡ ꯃꯉꯥꯛꯅ ꯁꯤ ꯂꯩꯔꯝꯕꯗꯤ ꯑꯩ ꯃꯗꯨ ꯂꯣꯏ ꯇꯣꯛꯑꯦ ꯅꯠꯇ꯭ꯔꯒꯅ ꯂꯝꯕꯤ ꯆꯠꯄꯗ ꯈꯪꯍꯧꯗꯅ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟꯗ ꯑꯗꯨꯁꯨ ꯑꯗꯨꯝ ꯇꯣꯛꯑꯦ ꯑꯗꯨꯅ ꯑꯩꯒꯤ ꯁꯤ ꯇꯧꯔꯒ ꯂꯣꯏꯔꯦ ꯍꯥꯏꯗꯅ ꯍꯦ ꯇꯣꯡꯗꯕ ꯃꯇꯝ ꯆꯨꯞꯄꯗ ꯃꯥꯒꯤ ꯍꯩꯅꯕꯤ ꯁ꯭ꯋꯚꯥꯞꯁꯦ ꯃꯊꯛꯇ ꯄꯟꯖꯈꯤꯕꯗꯨ ꯑꯆꯨꯝꯕ ꯐꯖꯕ ꯑꯐꯕꯒꯤ ꯁ꯭ꯋꯚꯥꯞ ꯑꯁꯤꯗ ꯇꯠꯇꯅ ꯁꯨꯝ ꯍꯩꯅꯕꯤ ꯍꯥꯏꯕꯁꯤ ꯅꯣꯡꯃꯇ ꯁꯦꯝꯗꯣꯛꯄ ꯉꯝꯗꯦ ꯀꯨꯏꯅ ꯍꯩꯅꯔꯨꯔꯕꯅꯤ나 ꯑꯗꯨꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯈꯖꯤꯛ ꯈꯖꯤꯛ ꯃꯥꯒꯤ ꯍꯣꯠꯅꯕ ꯋꯥꯈꯜ ꯑꯗꯨꯅ ꯍꯩꯅꯕꯤꯗꯨ ꯆꯨꯝꯊꯣꯛꯂꯕ ꯃꯇꯝꯗꯨꯗ ꯑꯐꯕ ꯂꯝꯕꯤꯗꯨꯗ ꯆꯠꯂꯤ ꯑꯁꯤꯒꯤ ꯃꯌꯥꯝꯁꯤꯁꯨ ꯇꯥꯔꯨꯗ꯭ꯔꯕ ꯍꯥꯏꯗꯤ ꯏꯁꯣꯔꯒꯤ ꯅꯥꯝ ꯒꯨꯟ ꯀꯊꯥꯁꯤ ꯇꯥꯔꯨꯗ꯭ꯔꯒꯗꯤ ꯑꯩꯅ ꯆꯠꯂꯤꯕ ꯂꯝꯕꯤꯁꯤ ꯀꯔꯝꯅ ꯆꯠꯀꯅꯤ ꯍꯥꯏꯗꯤ ꯍꯧꯖꯤꯛꯃꯛꯇ ꯍꯥꯏꯔꯤꯕꯁꯤꯗ ꯑꯩꯒꯤ ꯈꯣꯡꯐꯝ ꯑꯗꯣ ꯀꯃꯥꯏꯅ ꯆꯠꯂꯒ ꯑꯩ ꯑꯐꯕ ꯃꯄꯣꯛ ꯐꯪꯉꯨꯒꯗꯒꯦ ꯍꯥꯏꯕꯗꯨ ꯇꯥꯗ꯭ꯔꯒꯗꯤ ꯀꯔꯝ ꯈꯪꯒꯅꯤ ꯑꯗꯨꯅ ꯇꯥꯔꯨꯔꯒ ꯈꯪꯉꯒ ꯆꯨꯝꯊꯣꯛꯆꯅꯅꯕꯒꯤ ꯎꯄꯥꯏꯗꯨ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯗꯅ ꯅꯥꯝꯁꯤ ꯇꯥꯔꯒ ꯄꯥꯞ ꯀꯣꯛꯏ ꯍꯥꯏꯗꯅ ꯕꯦꯗꯅ ꯍꯥꯏꯔꯝꯕ ꯋꯥꯐꯝ ꯑꯁꯤꯕꯨꯅꯤ ꯑꯗꯨꯒ ꯄꯥꯞ ꯍꯥꯏꯕꯁꯤ ꯀꯔꯤꯕꯨꯅꯣ ꯋꯥꯐꯝꯁꯤꯁꯨ ꯈꯪꯖꯅꯤꯡꯉꯤ ꯄꯥꯞ ꯍꯥꯏꯕꯁꯤꯗꯤ ꯑꯟꯖꯂꯤꯅꯥ ꯃꯈꯜ ꯌꯥꯝꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯎꯔꯤ ꯃꯌꯥꯝꯁꯤꯅꯤ ꯄꯥꯞ ꯍꯥꯏꯕꯒꯤ ꯑꯥꯔꯊꯗꯤ ꯑꯋꯥꯕ ꯍꯥꯏꯕ ꯑꯗꯨꯅ ꯁꯪꯁꯥꯔꯁꯤꯗ ꯍꯦꯛ ꯂꯩꯔꯤꯕ ꯑꯋꯥꯕ ꯃꯈꯜ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯦ ꯄꯥꯞꯅꯤ ꯁꯪꯁꯥꯔꯁꯤꯗ ꯂꯩꯔꯤꯕ ꯖꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯅ ꯌꯦꯡꯈꯤꯕ ꯃꯇꯝꯗ ꯀꯅꯥꯅ ꯆꯥꯛꯊꯨꯡ ꯐꯤꯊꯨꯡꯗꯅ ꯂꯥꯏꯔꯕ ꯑꯋꯥꯕ ꯃꯄꯣꯛ ꯑꯣꯏꯔꯒ ꯄꯨꯟꯁꯤ ꯀꯌꯥꯝ ꯂꯦꯜꯂꯤ ꯀꯅꯥ ꯑꯃꯅ ꯍꯛꯆꯥꯡ ꯁꯣꯏꯅꯥꯏꯕ ꯑꯣꯏꯔꯒ ꯃꯗꯨꯗ ꯑꯋꯥꯕ ꯄꯨꯟꯁꯤ ꯃꯔꯦꯟꯗ ꯍꯤꯡꯉꯤ ꯀꯅꯥ ꯑꯃꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯐꯨꯔꯥ ꯗꯂꯥꯟ ꯊꯛꯇ ꯆꯥꯅꯤꯡꯕꯇ ꯆꯥ ꯊꯛꯅꯤꯡꯕꯇ ꯊꯛ ꯑꯥꯅꯟꯗ ꯑꯣꯏꯅ ꯅꯣꯛꯅ ꯈꯦꯅ ꯃꯅꯤꯡ ꯇꯝꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯃꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯇꯨꯅ ꯍꯤꯡꯉꯤ ꯃꯥꯒꯨꯝꯅ ꯑꯩꯈꯣꯏ ꯂꯣꯏꯅ ꯅꯨꯡꯉꯥꯏꯕ ꯌꯥꯗꯕ꯭ꯔꯥ ꯑꯐꯕ ꯃꯥꯒꯨꯝꯅ ꯌꯥꯔꯣꯏ ꯑꯗꯨꯗꯤ ꯑꯩꯅ ꯇꯧꯔꯛꯈꯤꯕ ꯄꯥꯞ ꯀꯔꯃ ꯑꯗꯨꯒꯤ ꯃꯍꯩ ꯑꯗꯨꯅꯦ ꯑꯩꯅ ꯉꯁꯤ ꯐꯪꯅꯔꯤꯕ ꯑꯣꯏꯅꯔꯤꯕ ꯉꯁꯤꯒꯤ ꯁꯃꯥꯖꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯑꯋꯥꯕꯒꯤ ꯁꯛꯇꯝꯗ ꯎꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯦ ꯄꯥꯞꯃꯛꯇꯅꯤ ꯄꯥꯞꯁꯤꯗꯒꯤ ꯀꯣꯛꯀꯦ ꯍꯥꯏꯔꯕꯗꯤ ꯉꯁꯥꯏ ꯃꯊꯛꯇ ꯍꯥꯏꯖꯈꯤꯕ ꯑꯁꯤꯒꯨꯝꯅ ꯄꯥꯞ ꯂꯩꯇ꯭ꯔꯒꯗꯤ ꯑꯋꯥꯕ ꯌꯥꯎꯔꯔꯣꯏ ꯑꯋꯥꯕꯅ ꯊꯜ ꯑꯗꯨ ꯉꯁꯥꯏ ꯃꯊꯛꯇ ꯑꯃꯨꯛ ꯍꯥꯏꯈꯤꯕ ꯐꯨꯔꯥ ꯗꯂꯥꯟꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯅꯣꯛꯅ ꯈꯦꯅ ꯀꯔꯤꯝꯇ ꯌꯦꯡꯕꯗ ꯋꯥꯠꯇꯅ ꯂꯩꯔꯤꯕ ꯃꯥꯁꯨ ꯄꯥꯞ ꯑꯃꯗꯤ ꯂꯩꯕꯒꯤꯅꯤ ꯃꯥꯅ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯄꯣꯛꯔꯤꯕꯁꯤ ꯍꯥꯏꯖꯕꯒꯤ ꯑꯥꯔꯊꯗꯤ ꯄ꯭ꯔꯤꯊꯤꯕꯤ ꯍꯥꯏꯕꯁꯤꯗꯤ ꯑꯋꯥꯕꯒꯤ ꯃꯐꯝꯅꯤ ꯍꯥꯏꯕꯁꯤ ꯂꯥꯎꯈ꯭ꯔꯦ ꯕꯦꯗꯅ
ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯂꯩꯕꯒꯤ ꯑꯋꯥꯕ ꯃꯐꯝꯗ ꯏꯍꯥꯟ ꯃꯥꯅ ꯋꯥꯕ ꯍꯧꯔꯛꯏꯁꯦ ꯀꯗꯥꯏꯗꯒꯤ ꯍꯧꯔꯛꯈ꯭ꯔꯒꯦ ꯍꯥꯏꯕꯗ ꯃꯃꯥ ꯑꯗꯨꯒꯤ ꯒꯔꯚꯗ ꯂꯩꯔꯤꯉꯩꯗꯒꯤ ꯍꯧꯅ ꯖꯤꯕꯅ ꯑꯋꯥꯕ ꯍꯧꯔꯛꯈ꯭ꯔꯕꯅꯤ ꯃꯃꯥ ꯑꯗꯨꯒꯤ ꯄꯤꯛꯂꯕ ꯅꯥꯎꯌꯣꯝ ꯅꯨꯡ ꯑꯗꯨꯗ ꯆꯥꯅꯤꯡꯉꯤ ꯃꯅꯤꯡ ꯇꯝꯅ ꯆꯥꯕ ꯐꯪꯗ ꯆꯠꯅꯤꯡꯉꯤ ꯃꯅꯤꯡ ꯇꯝꯅ ꯂꯦꯡꯕ ꯑꯣꯠꯄ ꯆꯠꯄ ꯉꯝꯗꯅ ꯄꯤꯛꯂꯕ ꯅꯥꯎꯌꯣꯝ ꯅꯨꯡ ꯑꯗꯨꯗ ꯋꯥꯅ ꯃꯇꯝ ꯀꯌꯥ ꯊꯥ 10 ꯆꯨꯝꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯇꯥꯏꯕꯪ ꯐꯥꯎꯔꯛꯏ ꯇꯥꯏꯕꯪ ꯐꯥꯎꯔꯛꯑꯕ ꯃꯇꯝꯗꯨꯗ ꯑꯃꯨꯛ ꯃꯥꯅ ꯑꯉꯥꯡꯗꯨꯅ ꯀꯞꯄꯤꯕꯅ ꯍꯛꯀꯠꯆꯕꯒꯤ ꯀꯞ ꯃꯃꯥꯗꯨꯅ ꯂꯩꯔꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗꯅ ꯑꯉꯥꯡꯁꯤ ꯃꯕꯨꯛ ꯂꯥꯝꯕ ꯃꯥꯜꯂꯦ ꯑꯃ꯭ꯔꯤꯇ ꯍꯦꯛ ꯏꯟꯁꯤꯟꯕ ꯅꯠꯇ꯭ꯔꯒ ꯃꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯅ ꯃꯥꯒꯤ ꯑꯅꯥ ꯂꯥꯏꯌꯦꯡ ꯁꯪꯗ ꯄꯨꯔꯒ ꯂꯥꯏꯌꯦꯡꯅꯕ ꯃꯥꯅ ꯀꯞꯄꯤꯕꯗꯨꯅ ꯍꯛꯀꯠꯆꯕꯒꯤ ꯃꯇꯝꯗꯨꯗ ꯑꯩ ꯍꯛꯀꯠꯆꯩꯌꯦ ꯍꯣꯠꯄꯤꯌꯨ ꯍꯥꯏꯕꯁꯨ ꯉꯝꯗꯕ ꯃꯥ ꯃꯇꯣꯝꯗꯅ ꯃꯈꯨꯠꯇꯨꯅ ꯍꯛꯀꯠꯆꯕꯗꯣ ꯍꯣꯠꯆꯕꯒꯤ ꯒ꯭ꯌꯥꯟꯁꯨ ꯂꯩꯇꯕ ꯃꯇꯝꯗꯨꯗ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯃꯥꯡꯈꯥꯡꯉꯤꯕꯅꯤ ꯁꯦ ꯄꯣꯛꯄꯗꯒꯤ ꯋꯥꯕ ꯍꯧꯔꯛꯏꯕꯅꯤ ꯁꯨꯝ ꯑꯣꯏꯗꯅ ꯅꯤꯡꯊꯝꯒꯤ ꯏꯪꯂꯕ ꯎꯂꯦꯟꯒꯤ ꯆꯩꯅꯥ ꯀꯥꯂꯦꯟꯒꯤ ꯁꯥꯔꯕ ꯃꯩꯁꯥꯒꯤ ꯆꯩꯅꯥ ꯁꯨꯝ ꯑꯣꯏꯗꯅ ꯑꯋꯥ ꯑꯅꯥ ꯃꯈꯟ ꯃꯈꯟ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯍꯌꯦꯡ ꯄꯨꯟꯁꯤꯗꯨꯗ ꯃꯃꯥ ꯅꯨꯡꯁꯤꯕ ꯀꯥꯏꯅꯕꯒꯤ ꯑꯋꯥꯕ ꯐꯪꯗꯕ ꯌꯥꯔꯣꯏ ꯃꯄꯥ ꯅꯨꯡꯁꯤꯕ ꯀꯥꯏꯅꯕꯒꯤ ꯑꯋꯥꯕ ꯐꯪꯗꯕ ꯌꯥꯔꯣꯏ ꯄꯣꯛꯂꯕꯗꯤ ꯖꯒꯠ ꯖꯤꯕ ꯅꯣꯡꯃ ꯁꯤꯔꯗꯧꯔꯤꯕꯅꯤꯗꯣ ꯑꯗꯨꯅ ꯑꯋꯥ ꯑꯅꯥꯇꯅ ꯊꯜꯂꯕ ꯇꯥꯏꯕꯪ ꯄꯥꯜ ꯑꯁꯦ ꯃꯁꯤꯗꯒꯤ ꯂꯥꯟꯈ꯭ꯔꯒ ꯄꯣꯛꯄ ꯍꯥꯏꯕꯗꯨ ꯂꯩꯇ꯭ꯔꯒꯗꯤ ꯁꯤꯕ ꯍꯥꯏꯕꯗꯨ ꯌꯥꯎꯔꯔꯣꯏ ꯄꯣꯛꯄ ꯁꯤꯕꯗꯨꯒꯤ ꯋꯥꯡꯃꯗ ꯂꯩꯈ꯭ꯔꯕ ꯃꯍꯥꯛ ꯑꯗꯣ ꯄꯥꯞ ꯂꯩꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯁꯨꯝ ꯑꯣꯏꯗꯅ ꯑꯟꯖꯂꯤꯅꯥꯒꯤ ꯋꯥꯍꯪꯁꯤꯒꯤ ꯄꯥꯎꯈꯨꯝ ꯊꯝꯖꯔꯤ ꯃꯊꯪꯗ ꯀꯅꯥꯒꯤ ꯋꯥꯍꯪ ꯄꯨꯈꯠꯄꯤꯔꯛꯏ ꯁꯟꯁꯤ ꯄꯥꯊꯣꯛꯂꯣ ꯇꯥꯁꯦ ꯑꯗꯨꯒ ꯑꯍꯨꯝꯁꯨ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤꯕꯁꯤ ꯑꯩꯈꯣꯏ ꯀꯃꯦꯟ ꯕꯣꯛꯁꯇ ꯑꯁꯨꯝꯅ ꯍꯥꯏꯕꯤꯔꯛꯄꯅꯤ ꯑꯩꯈꯣꯏꯒꯤ ꯃꯤꯡꯅ ꯁꯅꯥ ꯂꯩꯕꯥꯛ ꯍꯥꯏ ꯑꯗꯨꯒ ꯑꯦꯗ꯭ꯔꯦꯁꯇꯤ ꯌꯥꯎꯕꯤꯔꯛꯇ꯭ꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯦ ꯑꯣꯖꯥ I am very support my friend circle all watch and listening question and answer ꯑꯁꯤ ꯅꯨꯡꯉꯥꯏ ꯈꯟꯖꯕꯁꯤꯡ ꯂꯥꯏꯛ ꯅꯝꯕꯤꯔꯝꯃꯨ ꯑꯁꯨꯝꯍꯥꯏꯗꯅ ꯑꯣꯖꯥ ꯇꯥꯛꯄꯤꯔꯛꯏ ꯁꯅꯥ ꯂꯩꯕꯥꯛ ꯊꯥꯒꯠꯆꯔꯤ ꯑꯁꯨꯝꯅ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯕꯨ ꯁꯧꯒꯠꯄꯤꯕ ꯃꯔꯨꯞ ꯃꯄꯥꯡ ꯁꯅꯥ ꯂꯩꯕꯥꯛꯀꯨꯝꯕ ꯈꯔꯒꯤ ꯍꯦꯟꯅ ꯊꯣꯛꯄꯤꯔꯛꯑꯒꯗꯤ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯕꯁꯨ ꯉꯝꯖꯒꯗꯧꯔꯤꯕꯅꯤ ꯊꯥꯒꯠꯆꯔꯤ ꯁꯅꯥ ꯂꯩꯕꯥꯛ ꯃꯊꯪꯗꯁꯨ ꯍꯦꯛ ꯈꯪꯕꯤꯅꯤꯡꯕ ꯑꯅꯤꯡ ꯑꯄꯥꯝꯕ ꯋꯥꯍꯪ ꯄꯥꯎꯈꯨꯝꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯋꯥꯔꯤꯕꯨ ꯆꯥꯡ ꯅꯥꯏꯅ ꯇꯥꯕꯤꯅꯅꯕ ꯑꯃꯨꯛꯀ ꯅꯍꯥꯟꯅ ꯁꯅꯥ ꯂꯩꯕꯥꯛꯀꯤ ꯃꯐꯝꯗ ꯍꯪꯒꯠꯆꯔꯤ ꯇꯥꯁꯤ ꯃꯊꯪꯒꯤ ꯑꯗꯨꯒ ꯃꯔꯤꯁꯨꯕ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤꯕ ꯑꯁꯤꯅ ꯗꯣꯔꯦꯟ ꯈꯨꯃꯨꯛꯆꯥꯁꯤ ꯖꯤꯔꯤꯕꯥꯝꯗꯒꯤꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯄꯥꯎꯈꯨꯝ ꯈꯨꯝꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯅꯆꯥꯅ ꯑꯣꯖꯥꯕꯨꯁꯨ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯂꯝꯗꯝ ꯇꯥꯝꯅ ꯑꯁꯨꯝꯍꯥꯏꯗꯅ ꯗꯣꯔꯦꯟ ꯈꯨꯃꯨꯛꯆꯥꯅ ꯑꯣꯖꯥ ꯇꯥꯛꯄꯤꯔꯛꯄꯅꯤ ꯍꯣꯏ ꯗꯣꯔꯦꯟ ꯈꯨꯃꯨꯛꯆꯥ ꯋꯥꯍꯪ ꯌꯥꯝ ꯇꯣꯏꯅ ꯄꯨꯈꯠꯄꯤꯔꯛꯄ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯊꯋꯥꯏ ꯍꯛꯆꯥꯡ ꯍꯥꯞꯄꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯅ ꯂꯩꯔꯤꯕ ꯚ꯭ꯌꯨꯋꯔꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃꯅꯤ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯊꯥꯒꯠꯄꯤꯔꯛꯄꯒ ꯂꯣꯏꯅꯅ ꯊꯧꯔꯝ ꯑꯁꯤꯕꯨ ꯆꯥꯎꯈꯠꯅꯕꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤꯗꯃꯛ ꯗꯣꯔꯦꯟ ꯈꯨꯃꯨꯛꯆꯥꯕꯨ ꯌꯥꯏꯍꯦꯟꯕ ꯄ꯭ꯔꯗꯛꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯇꯥꯁꯤ ꯃꯊꯪꯅ ꯀꯅꯥꯒꯤ ꯋꯥꯍꯪ ꯃꯉꯥꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕ ꯑꯁꯤꯅ ꯀ꯭ꯋꯥꯀꯩꯊꯦꯜꯗꯒꯤ ꯀꯥꯡꯉꯕꯝ ꯔꯣꯃꯤꯌꯣ ꯑꯣꯖꯥꯒꯤ ꯋꯥꯔꯤ ꯇꯥꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯩꯁꯨ ꯋꯥꯔꯤꯁꯤ ꯃꯔꯛꯇꯒꯤ ꯊꯦꯡꯅꯔꯛꯄꯗꯒꯤ ꯇꯥꯖꯔꯛꯄꯅꯤ ꯍꯥꯟꯅꯒꯤ ꯏꯄꯤꯁꯣꯗꯁꯤꯡꯁꯨ ꯂꯣꯏꯅ ꯇꯥꯖꯔꯦ ꯋꯥꯔꯤ ꯇꯥꯕꯁꯤ ꯃꯤ ꯏꯋꯥꯠ ꯋꯥꯠꯂꯤꯕꯁꯤ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗ ꯁ꯭ꯃꯥꯔꯠ ꯐꯣꯟ ꯄꯥꯏꯕ ꯑꯍꯜ ꯂꯃꯟ ꯃꯁꯤꯡ ꯌꯥꯝꯗꯕꯅ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯤ ꯇꯥꯅꯤꯡꯕ ꯑꯍꯜ ꯂꯃꯟꯗꯤ ꯌꯥꯝꯅ ꯂꯩ ꯈꯜꯂꯤ ꯁ꯭ꯃꯥꯔꯠ ꯐꯣꯟ ꯄꯥꯏꯕ ꯍꯩꯔꯒꯗꯤ ꯇꯥꯕꯤꯕ ꯃꯁꯤꯡ ꯌꯥꯝꯒꯅꯤ ꯈꯜꯂꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯤ ꯑꯣꯖꯥꯒꯤ ꯋꯥꯔꯤꯁꯤ ꯄꯨꯡ ꯑꯃ ꯁꯥꯡꯍꯟꯕꯤꯕ ꯌꯥꯔꯣꯏꯗ꯭ꯔꯥ
ꯋꯥꯔꯤꯁꯤ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯅ ꯋꯥꯔꯤꯁꯤ ꯄꯨꯛ ꯏꯊꯟ ꯊꯟꯗꯕꯒꯨꯝꯕ ꯑꯃ ꯑꯣꯏ ꯌꯥꯔꯒꯗꯤ ꯃꯇꯝ ꯑꯁꯤ ꯈꯔꯗꯪ ꯁꯥꯡꯍꯟꯕꯤꯌꯨ ꯍꯥꯏꯅ ꯑꯣꯖꯥꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯛꯂꯤ ꯍꯣꯏ ꯀꯥꯡꯉꯕꯝ ꯔꯣꯃꯤꯌꯣ ꯀ꯭ꯋꯥ ꯀꯩꯊꯦꯜꯗ ꯂꯩꯕꯤꯔꯤꯕꯕꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯊꯥꯒꯠꯆꯔꯤ ꯍꯣꯏ ꯆꯨꯝꯃꯤ ꯍꯥꯟꯅ ꯈꯪꯅꯔꯝꯗꯕ ꯁꯨꯝ ꯈꯪꯉꯛꯄꯗꯒꯤ ꯃꯊꯪ ꯆꯪꯕꯤꯔꯛꯀꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯁꯨꯝ ꯊꯥꯁꯤ 4-5ꯔꯣꯝꯗꯤ ꯁꯨꯖꯤꯜꯂꯛꯄ ꯏꯄꯤꯁꯣꯠꯁꯨ 200 ꯌꯧꯁꯤꯜꯂꯛꯀꯗꯧꯔꯕ ꯐꯥꯎꯕꯁꯤꯗ इवत वाटपसिदा सुम मवन खनबा हाइबदुनी होय ख्वाइ पुनमकी मतेंग लोइनना नोंगमा सोइदना माइ पाकबा हाइबदो ओइमिन्नसी हाइदना कांगबम रोमियो की माइकैदा यहेब प्रोडक्शन की माइकैदा की थागतसरी अदुगा ताकपीरे इबसी होय यारिबा मखै कोइसु सांगननबदि होनजरिबने अदुबु वारिगी तांकक मतांगदुना मखा महेक सत्थखरगदि अमुक तांककदुगी लोइसिनबमदो अमुक फरक अमुक ताहौगद्रा हाइदना हेक खंजबा मतांगसु यावी अमरोमदा नोमगी वारी एपिसोड से अहुम लोंगी चांगसी नमननबा होनजै करिगिनो हाइबदा हेक असिलफाइ थबक लाकपा कांदा तांकक लेहौद्रगदि हायेंगी थाननबदु लेहौरोइद्रा हाइना मी पाइबदगी सुमोइना नमकपदा पुंग अममंगी ओइना नमगदि पुंग अहुमदु लेप्तना सुम नमकपदुदा वा ngangbसिसु हेलादि नते हाइजबताइ कांगबम रोमियो स्कूल दवजा सिंगना क्लास तौरिबसे मिनिनी फुबंगा कक्तनी अदो कोइगिदी सुमाइना हाइदि सांगना लेप्तना आइदि जासिंगना ngangiबदुदा मो कोइगिदी अमु मागी ngangiबा रिदमदुदा खदितंग लाउखटपा हंदबा अदुम ngang कोइगिना अमु वारिसिदा मतौ माननबा हाइदना कपननबगी अदगी लान माननबा हाइना कन्ननबगी अदगी मागी मौ मतौदुगी खोनसी हेना वाबदी कपपगी मतंग असिगुमसी यावरप कांदुदा हेना अइना कपत्रगदि बाबोकसिंगी पुंगनिंगदो चिंगसिनबदा वाटपा अदुना सुमोइना लेइबदुना मरम ओइदना वारकपगी मखासु कर पोली हाइजबताइ नुंगाइजै होय यंगजगे करिगुमबदा तंजा साबदा सुपुंग अमदुम सांदोकपा मतांग यावननबो होनजगे थागसरी कांगबम रोमियो मथंगी कुशलमुक लौखत्सी सनजित मथंगी वहांग असिना खांगापोक्तगी ओकेन मोइरांगसा असुम ताकपिरई ओजा असुम तौबियो ताबीबा मियोई मसाना अदुम यामजरकनी अइसु नौना थेंगजरकुना ताजरिबनी अदुगा महाभारत की बरमरिक ना लान यावखदबगी मतांगदु खरा ताकपियो ओजा मसिदा माना इरिबसि बरमरिक हाइजे अखोगी बरबरिक हाइगदबो ओइरंगदबो माले मसिजो ओजाना अमतंग अयिकसिंग अमतंग हाबियो होय ओकेन मोइरांगसा थागतसरी यामजरकनी हाइबबुदि अखोइसु अदुम आसाबुदि तौजरिबनी यामक्तबसिदा याम अरोइदरा ngasiगी कलीगी प्रभाव असना सुम हेंजिलक्तना असिगुम ईश्वरगी नामगी गुणगी मरमदा तौजब थबक असि इपाम पामनरक्त्रब जाला हाइदना सुम सिंगनरकपदगी वाथोकनदि थोएदों अकोई मणिपुर नते पृथ्वी की लेबाक खुदिंगमक्ता मियोबिसिंगसिगी मरक्ता नुंगसिनदब वाथोक लांथोक मखन मखन हाइजरुबगी अर्थदि करिनो हाइबदा धर्मसि लेखा तारक अयाम्बसी मपानदन धर्मनी धर्मगी मिंगदा हे हाइबा अदुगा तसेंगना धर्मदु करिनो धर्म हाइबगी नुंगदा याउरबसि करिनो हाइबसिदि खंथब ngambagi चांगसि अयाम्बसि नेमखिबा हाइबा तारे अयाम्बना मम भाव माई सेल्फ अइगी हाइबा वाखनसि सिदा लोइना सत्नरकपसिदा असि बिसोरगी नामगुनसि
ꯇꯥꯅꯤꯡꯉꯛꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯅ ꯃꯤꯄꯥꯏꯖꯗꯅ ꯁꯨꯝ ꯍꯪꯒꯠꯆꯕꯅꯤ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯕꯔꯕꯔꯤꯛꯅ ꯃꯍꯥꯚꯥꯔꯠꯀꯤ ꯂꯥꯟ ꯌꯥꯎꯈꯤꯗꯕꯒꯤ ꯃꯇꯥꯡ ꯇꯥꯛꯄꯤꯔꯛꯎ ꯍꯥꯏꯗꯅ ꯊꯝꯕꯤꯔꯛꯏꯕ ꯃꯇꯥꯡꯁꯤ ꯑꯣꯀꯦꯟ ꯕꯔꯕꯔꯤꯛꯅ ꯃꯍꯥꯚꯥꯔꯠ ꯂꯥꯟ ꯌꯥꯎꯈꯤꯗꯕꯒꯤ ꯃꯔꯝꯁꯤ ꯕꯔꯕꯔꯤꯛꯁꯤ मागी शक्ति याम लेबा मागी शक्ति शिव महादेवगी शिष्य ओइना हौरखी अमरोमदा मासी जोगी अमगुमना अंगांग पिसक ओइदिङै मतमदगी हौरखी अदुना मंगोंदा गुण मयाम अम लेबा ममा अहिलाबती नत्रगन मौरबी हाइबी घटोत्कचगी महारानी से बरबरी की ममा से लान से या मान मसा से मागी जोगी बेसेतना ईश्वर की भक्ति लाइनिंग लंबी द लेजरगसो निपा मोइना निंगथौ मसा मोइना लान की विद्या दि खंजिन गदौबनी हैदना ममा से मंगोद लान से निथीना तंबी अदना मागी ईश्वर की भक्ति द लेजरीबा दुग लोइना लान की नियम सिंधु खंगबा अमरोमद महादेव की शिष्य मोइना महादेव मासे पिनबीरदना मागी मफमदा तेल अहुम खक पीखि अदगी मई कोबलाइना अमुक पिनबीरदना मागी मफमदा लिरुंग अमग पीखि अदुना मरम ओइदना मासे मा शक्ति नि दापुर जुक्की मनुंगदा मासे अथोइबा अचौबा मा शक्ति मोइ हाइरिबा शक्ति दुना कुरुक्षेत्र की लान से याउरुनी एदन माना नारदगी मसिंदगी सुमोइदन कुरुक्षेत्र लान थोकदौरे लान से नंग याउरुचो हाइबगी वाफम सिदा मासे कुरुक्षेत्र की लान से याउगनी लाखिबनी अदुदा ममा अहिलाबती सिना पुंगा लांदी मिसंग संगन जाम जद्रब शक्ति सोन अदुगुम पैखदुद लेपगा बुंगा नंग लांदुद लंबा पार ओ अकनबगी मायोक लेपगा असोनबगी माइकैदा लांदु नंग याउगनुको तोल तारब सिंबु नुंसिबियो फनी माइदन मासी लाखिब अन कुरुक्षेत्र सी और कांचदा कृष्ण नुई माना लान जाऊगदु लाइस भवानी पुनम खंग पुनम उबनी माना यौरकदौरे एबसि खंगदन भवान सिना लौनमग ब्राह्मण मग सक्तम लौरगा बरबरिक लाक लंबी की मांगसिदा लेपने अदुगा बरबरिक तंगाइखो नंग कदाइदनो आई कुरुक्षेत्र लान याउगेने लापने कृष्णन ओइब ब्राह्मण सिना ए नंग कुरुक्षेत्र लान से नंग याउगनी लाइसी कनागी माइकैदे याउगदोरिब लानो ए ब्राह्मण आई लान सिदी आई पापोप इधौनी भीमदो पांडुप तो मखोइगिदी मिसंगसु यामदी हाइन ताई कौरवकिदी मिसंग याम जामेन ताई कौरवकिना हाइखुइनी 13 पांडवकिना हाइखुइनी 3 खक्तनी मिसंग संगन यामदबा आईगी इपा पुप इधौगी मरीसु ओइबा पांडव की पैखदई लान से याउगेन खल्ली ओ अदुदी नंगी करी शक्ति ना कुरुक्षेत्र लान सिदा याउदोरी मतमदुदा बरबरी ने ए लान से आई थी मिकुप्त लोयेन खल्ली सिनी ए कमाई नंग मिकुप्त लोय दोरी महाशक्ति नि कौरव लेरी में हमसे सु पांडव की शक्ति नि शक्ति लई गर्भ कनागी भीष्म द्रोण कर्ण आश्वत्थामा लेरी मयाम सिंह सिदा नंगना आई मिकुप्त तेंगोल अनिमक्से पुलप पुनसिल्लब कांदुदा आई तोमतग पाब लांदने आइने मिकुप्त लोइगेन हाइसे ओ अदुदि नंगी मिकुप्त लोइब ngамनी हाइबगी खुदम सि कमाई पीदौरी हायो अदुदा मागी तेल अहुमदुगी वारी दुमाने लिरे तेन सिमना फत्तब पुनमुक्से पुलप ओइना खोमजिनब ngam नत्रगना अफो पुनमुक्तो पुलप ओइना खोमजिनब ngam
aduga ten simana mayam du pulap mangan mangam ten simana jagat mapum simasu loi basungam adugum ai ten gi sakti ne ma ten chi wari lirak pada bawan du lawnam maga o adu dingai kho nangna loina ba khomjin mangami hairabdi se hain ibungona nak ta horam ba upal mi yeng se si upan sidana pali ba mana degal upan sidagi kelak tan leimai da tari bu unam yam se pulap oina masing kaya sui hayo arda barbarina pani ai hadan magi tensi lokthok laga mana tensi kapuk pan krishna na mai khongpam adi brahman sari krishna na mai khongpam na unama tak ni laga tam gi bai tare ma si mai thi bi ge khandan natam da mana una pun maksi pulap he aga dagi tari bu unama yam si pulap khomji laga mana masing sukni hadan krishna duda hairegen hairamdagi matamduda barbarigna brahman masingam wali masingam se brahmani khongpham duna net lere madu pithok piro amta lengthok piro krishna ji pung ngakibane ana sai madumadi khangandana man haige ne khallubado barbarigna irai laina magi ten gi sakti duna masing thirakpada adum wali bache khongpham duna net le handok piro adagidi krishna adudi pare ade amumana palamba una khacham pulpal halle mathangi ten sim lokatan aken do nana kelhangre mage adugum sakti du urabata krishna na ngaikho adudi nang hauji kana gi paikha de lan jawni ai pando ki paikha de lan jawni are nang yawga do riba pando ki paikha si hauji khida nangi sakti sina kauro pusu awaba pini adugu pando pusu pulapoina nangna hatpa ngamni edana nangi telam khangna haigibadudi adu ai ngamjani adu bawan sina magi adugi wahi du tabada thak longna maga ai ko nangna kauro khak nangna mai thiba pini haiba sunatu pando su kauro su punna mai thiba pini ena hairiba poto madu nang longnam ba koi nang kanana tambiri nei waja kanano long number 1 ngang ba bro sini adada ayo jadi jagat parang brahma bhawan Sri Krishna ni bhawan Krishna du nang ojara mani nang magi damang kadai phau kat pangamni ai ibungu gurudev magi damakti ikok si phau kat pangam gani yadan matam dur bhawana adadi nangi dako katkani haibadu kalo haida brahman gi rupse thokthar krishna murti do mamang de lepok pane lepok kan barbarik se bungo karima tawnu nana ifam da nangi dhanma dugi sangyeng tawge na namang da ina lepani se kurukshetra gi lan pung masida nang hai gi bu wai ka du nga nang kwai de gen athoi bir purus roton कुरुक्षेत्र पागदुर बिलाल से धर्म युद्ध की लानी धर्म की मनुंदा पागदुर बिलाल से क्वाइद की सब महारत है बिदु नंग वरो अदना नंगी न कोक तंगोन बलिदान पियो हाइदना बरबरिक से श्री कृष्ण की मफमदुदा मको बलिदान कदखी अदना मरम ओदना रणगंगा कुरुक्षेत्र सिदा बरबरिक से लान याउगी दबने सुमोदना ओकेन खुमुक्सागी वांगी पाउकुमसी थमजरे मथंगदा कनागी वांग अमुक लेरी संजित तासे मथंगी तरेसुबा हाइब तारे वांग हंगक इबसी मोइरांग खुनुकदगी एल सुबास हाय ओजा इंद्रराजन लक्ष्मण चंद्रकला साकौबदा अंगदबु अखन्नना कलाना लाई लेबाक्ता पुरीबदु करिगिनो ओजा मसिद महांगना कला हाइरकलिबसे को चंद्रकला बु माले अमुका हंजगे ओजा इंद्रराजन लक्ष्मण चंद्रकला साकौबदा अंगदबु अखन्नना कलाना लाई लेबाक्ता पुरीबदु करिगिनो अदुगो ओजा मखाताना कलीगी अपुनबगी सही की सही कया हौख्रबगे
ꯑꯗꯨꯒ ꯂꯩꯈꯤꯒꯗꯕ ꯆꯍꯤꯅ ꯀꯌꯥ ꯋꯥꯠꯂꯤꯕꯒꯦ ꯍꯥꯏꯕꯁꯤꯁꯨ ꯑꯣꯖꯥ ꯃꯔꯤꯛ ꯆꯨꯝꯅ ꯑꯃꯨꯛꯇꯪ ꯇꯥꯛꯄꯤꯔꯛꯎ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡꯆꯥꯛ ꯈꯨꯅꯧꯗꯒꯤ ꯑꯦꯜ ꯁꯨꯕꯥꯁ ꯃꯣꯏꯔꯥꯡ ꯈꯨꯅꯧꯗꯒꯤ ꯑꯁꯨꯝꯅ ꯇꯥꯛꯄꯤꯔꯛꯏ꯫ Handa Indraraj Chandrakalabu Sakubada Chandrakalana Angadabu Lai Leibakta Purga Salibasi Lakmon gi pungning dadi Onataina na kai pet sing na bagi miing amana su yang hobani Karigino mayam amatta budi puge na haidraga Chandrakala khakta oina Angada khakta oina puge na hairi basena mana nungda wakalama haipet Chandrakala na puri bade taina te Angada do Suraren gi masani pa Jayantana Prithivida Magi Angsakalana Angada oina puimni Aduna Magi Mopwani Mopwa dubani mana pugi hairis Masi haraga Karigumbada Singnabaya Bahai Badi Asom the Su Sarga the Su Jayanta Lay Som the Su Anga the Sulay Ani lady with Ricamainta Wedana Singnabaya Ado Sibuni Avatar Hidus Asongi Potu di Mangbanate Magi Tes Kanti Sakti Duna Magi Angsadagi Kala Avatar in Putui Nebo Sumudan Sagi Avatar Avatar Edana Masagi Brahmana Handel Tretagi Matan Sida Jambobal in Avatar Torini Jamboban Lady Brahmasum ladies Ramdu Prithivida Avatar Taurisi Bisnu Sodum Bekunta the Link and Lady Magi Avatar Laini Sumudana Kuding Makado is Sorgu Hybasidadi by my Kala Avatar Edan Tarimni Maramaduna Haidiba Angadase Mopwani Hybadugi Bhaptu Utki Habitamana Atay Mayam Hanumana Simbate Hiram than Angadabu Puge Hedana Puribasi Aduga Kaligi Punba Sahi Magi Pidi Basidagi Kaya Hokrabage Basianda Kisaliba in Lissingani Kunga Marisi Lorakbada Kaligi Say Lissing Mangaga Sama Kuntra Hokragani Kaligi upon Basahi Masingasi Kali Heg over the Gina Louis Paubada Sahi Lag Medical Kuntragani Toina Kalima Punsi Oi Aduga Haidiba Sahi Lissing Mangaga Sam Kuntrasi Handaki in Kumjasida Lorakpada Hokraba Batunda Lemogaduribasi Kaligi Sahi Lag Medical Kuntaruk Sanipan Humbudrasi Lemaga Lehuri Masi Satkigani Sumudana El Subaski Wangi Pokum Tamjari Matangi Kushalamuk Tasi Matangi wahang asina hiyang lamdagi waheng bam boinauk singha aigya Subankar Munina sa pibana Balmik Bondak ngal hakchang tungan tagadoribasi maram karigino Boinaw Wang yam pukat pirakpa Ako'y viewer ni Tagat Sari Subankar Munina Mako'y masin manaw maribu Balmiki Bonda Ngakahaksang tungan tabu uyu Haidana Piri basapasi Nung da art leba wapam ni Sapti handokre Handoi badi karam handopage Abeda wari da suyaw re Boinaw Ram Lakmon anidi ngakahaksang tungan tabu ubiyu Wan tabak kagta ubiyu Aduga Boro Lakmon anidi Kukamon Kukahaksang tungan tabu ubiyu Aydana piri basi Ram duga makoy Lehuri Manaw Ahum duga Amatani Amana Mari Wina Avatar Thokpani Habido Adu Utlibani Pangdabadi Yaroido Karigino Pangdabi Yaroido Wadi Wari Marak to the Supangre Subankarna Matamamada Hirana Kasipuna Masa Pralhada Bulag the Key Maram Aduna Haidana Beka the Pidab Adugi idea do Pirakpakanda Lakmona Ram Son Kibedo Karigino Madida Purawina Haidok Trabasu Lakmona Hairak Bada Kangre Adu
ꯃꯌꯥꯝꯗꯗꯤ ꯍꯥꯏꯗꯣꯛꯄꯗꯤ ꯌꯥꯈꯤꯗ꯭ꯔꯕ ꯑꯣꯏꯔꯛꯀꯗꯧꯕ ꯂꯤꯂꯥꯅꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯔꯥꯝꯗꯨꯅ ꯃꯥꯒꯤ ꯃꯆꯥꯗꯣ ꯃꯗꯨꯕꯨ ꯒꯔꯚꯥꯕꯇꯤ ꯑꯣꯏꯔꯤꯕ ꯁꯤꯇꯥꯗꯨ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗ꯭ꯔꯕ ꯑꯃꯒ ꯃꯇꯧꯒꯨꯝꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯅꯤ ꯍꯥꯏꯗꯅ ꯃꯤꯌꯥꯝꯅ ꯍꯥꯏꯔꯒꯗꯤ ꯑꯩ ꯍꯥꯏꯗꯅ ꯂꯥꯟꯖꯗꯕꯤ ꯁꯤꯇꯥꯗꯨ ꯇꯥꯟꯊꯣꯛꯄꯗ ꯁꯤꯇꯥꯗꯨꯕꯨꯗꯤ ꯁꯤꯇꯥ ꯑꯣꯏꯔꯦ ꯂꯧꯔꯕꯁꯨ ꯒꯔꯚꯗ ꯂꯩꯔꯤꯕ ꯖꯤꯕ ꯃꯆꯥꯗꯣ ꯕꯣꯟꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯇꯨꯝꯕ ꯆꯥꯕ ꯃꯐꯝ ꯈꯪꯗꯅ ꯑꯋꯥꯕ ꯆꯩꯅꯥ ꯑꯃꯗꯤ ꯈꯪꯍꯟꯈꯤ ꯃꯄꯥꯗꯨꯅ ꯃꯆꯥ ꯂꯥꯛꯅꯈꯤꯕꯗꯣ ꯃꯗꯨꯒꯤ ꯃꯄꯥꯅ ꯃꯆꯥ ꯂꯥꯛꯅꯕ ꯌꯥꯗꯦ ꯃꯆꯥꯗꯨꯅꯁꯨ ꯃꯄꯥ ꯂꯥꯛꯅꯕ ꯌꯥꯗꯦ ꯃꯗꯨ ꯗꯣꯁ ꯂꯩ ꯃꯗꯨ ꯗꯣꯁꯅꯤ ꯍꯥꯏꯕꯗꯨ ꯎꯠꯅꯅꯕꯒꯤꯗꯃꯛꯅꯦ ꯃꯇꯥꯡꯁꯤꯗ ꯍꯥꯏꯔꯤꯕ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯃꯔꯤ ꯕꯥꯜꯃꯤꯛ ꯕꯣꯟꯗ ꯅꯪꯒ ꯅꯁꯥꯒ ꯇꯣꯉꯥꯟ ꯇꯥꯕ ꯑꯣꯏꯕꯤꯌꯨ ꯑꯣꯏꯌꯨ ꯍꯥꯏꯅ ꯁꯥꯞ ꯄꯤꯈ꯭ꯔꯤꯕꯁꯦ ꯋꯥꯍꯩꯕꯝ ꯑꯃ ꯂꯩꯇ꯭ꯔꯒꯗꯤ ꯍꯥꯏꯔꯨꯕꯗꯤ ꯌꯥꯗꯕ ꯋꯥꯍꯩꯕꯝꯗꯣ ꯂꯛꯃꯣꯟꯅ ꯅꯨꯃꯤꯠꯇꯨꯗ ꯂꯥꯎꯔꯨꯕ ꯁꯤꯡꯍꯅꯥꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯂꯧꯔꯒ ꯁꯨꯚꯪꯀꯔꯅ ꯋꯥꯐꯝꯁꯤ ꯍꯥꯏꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯕꯣꯏꯅꯥꯎꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯊꯝꯖꯔꯤ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤ ꯑꯩꯒꯤ ꯑꯅꯤꯡ ꯑꯄꯥꯝꯕ ꯃꯣꯠ ꯈꯔ ꯐꯣꯡꯗꯣꯛꯄꯤꯔꯛꯇꯅ ꯑꯩꯈꯣꯏꯒꯤ ꯌꯥꯏꯍꯦꯟꯕ ꯕ꯭ꯔꯍ꯭ꯃ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯅ ꯁꯟꯗꯣꯛꯆꯔꯤꯕ ꯔꯥꯃꯥꯌꯟ ꯋꯥꯔꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯑꯁꯤꯕꯨ ꯑꯃꯨꯛꯀꯁꯨ ꯊꯋꯥꯏ ꯍꯥꯞꯄꯤꯕꯒꯤꯗꯃꯛ ꯋꯥꯍꯪ ꯄꯨꯈꯠꯄꯤꯔꯛꯈꯤꯕ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯀꯤ ꯆꯣꯔꯣꯟꯗ ꯌꯥꯏꯍꯦꯟꯕ ꯕ꯭ꯔꯍ꯭ꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛꯀꯁꯨ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ